Ngara numida wairam phongkhiba pana pau chedagi maruoiba pau khara khangasaraka miyamda khudo tamjake sogi ground rules semdokpada miyeng thamdana wari sanare Manipurda pupara government samlakpada kuki zogi MLA sing saru yaba yaroi kuki zo lup sing Union Home Ministry MHA amasung kuki so group singi marakta ngarang irai numita New Delhi da ahumlak subo oina wari sanakrai Kumjali sing aniga subna kun gahumdagi me ahumdagi Manipurda ethnic violence thorakraba sahi ani asigi manungda MHA amasung kuki so group singa sahi asigi June mapalda ahamba oina wari sanakraba matung June 13 ta anirak subo oina wari sanakhibani agency ki pauna hai lengakna suspension of operation soO agreement sanariba kuki lal haruf ke NO amasung UPF ke lusingba singa Ministry of Home Affairs MHA gi official singa wari sanarakliba asida mapung oina sugi ground rule da ahemba miyeng thamdana wari sanakhe amaromda ngarang Churachandpur da pangthokhiba kuki jogi lupsingi oiba mifamna Manipur da popular government ama semlapada kuki jogi MLA sing saru yaba yaroi kuki jogi ipai puna thambiramba lam karigomba maung amatada compromise tawro haba warip lawbaga lonana warip asu kuki jo MLA sing na ngakna satnabasu khangankrai agency ki paun hai mamangda round ani wari sanakhiba aduda Manipur ki tampak lamga tainaba singda leiriba show group ki designated camp sing lauthoklaga manung hanjimba chinggi mafam singda oina thamba amasung designated camp masing su hanthanabagi matangda nakal anigi marakta yanaba wafam sing laikhrabani ngarang MHA ga Delhi da wari sanakhiba aduda suda leiriba lalarop singi maikedigi kuki miyam gi oiba legislator yauba union territory ama semnaba demand tawkhi haire wari sanaba aduda saru yakhiba kuki group singi mehukanguna tribunal da phongdorakpada MHA ga tangka ahumlak wari sanaba ase yamna mahi yanba amadi oide haire kumjali sing aniga subna Nepal degi lengaka suspension of operation soO agreement sign tawnabada saruk yariba kuki group singi makedegi sogi ground rule violate tawbagi matang amadi maitaiga naknana leiba mafamda hangba designated camp sing mafam hongdokpagi wafam sing asibu yamna haksingna phongdorakle maitaiga naknana leiba mafam singa kuki group singa designated camp sing hangdokhiba adu isingi khudongchadaba leibadagi hangdokhibani haire Ministry of Home Affairs MHA gi makedegi sogi ground rule review tawbagi thabak sing chathare atuba matamda kuki group ko makhata na wari sanaraba yai haire amaramda ngarang Churachandpur gi kuki MP KSO kuki khangrai longpe kuki Christian Leader Forum kuki Women's Union kuki Women's Organization for Human Rights ki mifamna Manipur da popular government ama sembada kuki jogi MLA sing sairuk yadanaba kuki jogi lamsing makhal amata da compromise tawdanaba warep lawbaga lonana warep ase kuki jo MLA sing na ngaknabasu khangankrai kumjali sing aniga subna Nepal degi center Manipur lenga amasung kuki group singa soO agreement sign dawna kharaba matung chahi khudingi oina matam sangdoktuna lakhibani aduba kumjali sing aniga subna kunga marigi February 18 da nakal ahomgi agreement sign dawnaba asidagi tokhibadagi soO gi matam sangdoktuna lakhibani hanagi chief minister MPA na Manipur da kumja lising aniga subna kunga homdagi me ahomdagi tholakliba irang asi soO gi ground rule thogairakpana ohenbani haina phongdokhibani sahi asigi February 18 da nongthomam berena chief minister pham thadokhraba matang February 13 dagi Manipur Legislative Assembly animated suspension da thamlaga Manipur da president rule thamlakhibani makhatarapa paugda education ba free zone ohalu haiduna mairoi amada oja sing tharuk yaduna mafam ahum da lele chatkhrei charter of demand taret yawba memorandum governor da pisingkrei taraga nipan super disturbance free education zone demand dega mari lenana coordinating committee on disturbance free education zone sinduna Imphal East Imphal West Thawbal amasung Bishnupur district mahairoi sing oja sing amade guardian sing saruk yaduna ajaba khongcha chatkhibaga lonana committee gi maikedi charter of demand taret yawba memorandum amasu governor Ajay Kumar Balada pisingkrei handak sahi gi oina met education disturbance free zone haiba theme da Imphal East amasung West Thawbal district amasung Bishnupur district ta
ngasi achoba khongjat chapaga loinana saruk yakhibasingna education ba free zone ohelu haiba kholaksing laukhi Imphal East amasung West ki oina Thangmaiban Thau ground dagi hauraga Imphal College phaba jakhi Kaksing amasung Thawal district ki oina TAM natraga Basu ground dagi hauraga Thawal College phaba jakhi aduga Bisnupur district ki oina DSA ground dagi hauraga Ikothiam Laikai community hall phaba jakhi Desam yaung luptaraga mangana punduna semkiba coordinating committee asigi chairman oiriba M Lokendro na phongdokhibada Education sector asi free zone ohenaba awareness pibo oina kumja lising aniga subnipal dagi hauraga sei khudingi committee asina mahiroi singi khongjat asi chatuna lakle handak sei gi oina su manaba pungphamda tampaki district mari de khongjat asi pangthokke Thawala amasung Bisnupur district oina committee asi ki maike degi mari leinaba DC singi khutangda governor da memorandum pisingani Imphal East amasung West ko oina de Manipur ki governor da hakthangana memorandum pigani haire makhatara papauda su extension ga mari lejanda kuki su group amadi MHA gi marakta wari sanabada raj bhawan gi mehu sing su yaukre su extension ga mari lejanda makhata ba hayeng ningthoka ba numita amu hana wari sanagadore hauji India lenga ki mi makhada Ministry of Home Affairs MHA amadi suspension of operations hugi makhada leiriba Kuki maintain organization singa su extension ga mari lenana nakal ani gi marakta wari sanaduna lakhiba do ngarang ahumlak suba oina New Delhi da unaba aduda political gi oiba anaba mayol ama oina Manipur lenga ki representative singju saruk yaduna wari sana khare haide Ministry of Home Affairs ki official singna initiative lauduna pangthokiba su extension ga mari lenana pangthokiba mifam aduda su group ki lusingba amade Manipur ki governor Ajay Kumar Balagi representative kaya su saruk yaduna pangthokre hana power corridor na report aurakli makhatara papauda DC saduna sel demand toramba mioi ani fare masagi social media WhatsApp account ge profile da Pharibat ki deputy commissioner ge photo hapjenduna Pharibat ki DC saduna tonga ba mioi singna sel ge demand toramba gi maralda Manipur ge Jatim khud hakip chaikun ga taruk amade Anthony chaikun ga taruk kauba mayu ane Delhi police na fare haire police ki paung na hai haukiba tha asigi ahum da hariba mayu ani asigi mathakta tunga ba mayu kaya da DC saduna lupa lising yankhai gi demand taure haba complaint ama lakpadagi Delhi police na FIR ama laukhatuna makhoi anibo Delhi gi moniker dagi phaga pangam khibani haire makhatara papauda Myanmar alhauba masel kana khuthong nakhre yamlaba Myanmar ge miyoi sing Mizoram da chenchilakre Myanmar gi Pholam township tamungnari basin resistance group ani gi marakta nongna khuthong narakpadagi India amasung Myanmar ngamkhai paringda nena tadaba phibam ama mayokna halei mungnarakpa aduna Mizoram da nongna amu hana Myanmar refugee mayam chenchilakre